Praise the Lord. Ahan bumagtada nung sizarabay chilinaw, chilima pabong sing mayam pumnamagpo. Dayanan laishram na thamoydagi nungsiba amasung ikay kumnabo chari. Yang biriba amasung tabi riba do matam pumnamagta kan biba mapu Yesu Krista na adom buloy na biba isanu phatabadagi kan biba isanu do matam chupada Yesu Krista ipabu thagatpiyo. mayamda ngasi yam nungsiba yam athoiba testimony am kak tahanjarake matam kuirabagi matungda manipurdagi iche mana engonda phone tawbirakpani mayam haiba iche gi testimony se tajaba matamda engonda su yamna ishorna sokpikhiba ishorgi thaujal do iche du da ishorna loina bibado ina tajaba matamda yamna nungsiba mayam mittagi pi phawba takhiba testimony ni matega makhaktang mayam ai tahanjarake isil na uti lima pabong sing Yesu Krista mahaki nungsiba mahaki loina bibase taibang panbagi mafam pomnamakdani maramaduna Holy Bible na hai choktaraba masung polum puba pomnamak aingonda lao aina ni khoi patha hanbigani aigi pot puna thakta thongalu masung aingonda gi tamjau maramdi aidi pukning tappi amasung thamoida noloi aduga nei khoina ni khoi gi thawai gi damak pothaba fangani maramdi aigi potpu di lai amasung aigi polum di yangi aduga Bible gi mafam amada thoiba Shorna lesembi mapuna taibang pan babu sukki matik nungsibire haibadi ibungo lesembi mapu mahaki amat tangai reba masanu padu pinabire madu mahak putha jaba mi khudingna mangda duna lomba naidaba hingba punsi fangnabani amen lesembi mapuna ipa ishorna icheru da loina biba angakpa miracle sing tabiu testimony ase aduga mayam icheduna aina hojik ipa ishorgi ningna sang ipa buthaga chanaba aduga anai kaya gi damakta prayer tawjanabagi damakta ningna sangama sajage haiduna ina khanjabado aduda icheduna su angamba mateng pangjage haiduna haibirei yam thagache mayam aduga mayamda nungsiba mana aikoigi manipur dagi chingmi gi oza amana khangnajabana chade mahak naigonda phone tawraga oza hairiba ningna sangaruda changadauba tin singado aina puthokjarage haiduna haibirei mayam yam thagache ipa ishorna punamak thaurang bibani mayam aidi kana suna chade ai asigi wakhal se kaidongida khallude ipagi ningna sangama semgani haibase adubu ipana phongdok pirakpa ipagi nungsiba se mayam purumuna khangba yanabagi damaktani mayam ai ipagi ningna sangda leibak thonbana chingba ai hawgachare mayam amasung yam yang nei pana lohenbirani haina sukhanjei amasung asigi ipagi athoiba testimony asibu tabiriba chilinaw iche chalima pabung singna nauna kariguma tabiba taragadi ipagi sanglen sajagadoribase aina ngamjade mayam aisu dukan macha ama tawjabani aikoigi khunda dum phamjabani ko mayam yam pikpa dugani maramaduna masidasu chilnaw che chalima pabung singna ina tawjariba ipagi sanglen sabada dumnasu mateng pangbiningba taragadi adomna mateng pangbiu Jesu Krista gi minglenda amasung ipagi nungsiba ipagi achumbado taibang malemna khangba oirasanu haibase haijege mayam aigi GP number ai makhada hapsaramge adomna Jesu Krista gi mingda mateng pangbiningba leiragadi aina tawjariba aina ipagi sanglen sawasiga domsu mateng pangbiramu haibase iyamba moina ichi moina inaw moina agi ima masung agi pabung moina ina Jesu Krista gi mingda haijari thagachari mayam magun leiraba athoiba testimony sitabiu thajaraba dom share tawbiramu aduga domgi comment phongdokpiramu Prabhu Jesu na dom bumtam chupada loina bibo isan amen sabagi thakалакпадо aduda aiji पैसा यामसु यामदसु खंतंग कापसरके जायना बदे ngasi wapaudo phangba taba hoi ai thangdagi aphoba moira kanodagi neba manipurdagi neba adu manipurna moirang hektar boja ta adudagi ne christian oibobudi kuire ojaisu adubu yum palakpa kanda aise tasengna aigi pokhamdi thangdagi ne aduga moirang da yum banba adu aina ojagi wapau tabade am nungsiba thawaidasu yam tekhatpa adu ojagi wapau tabase abu keno maramdadi neche yadna taba phangdedana aduda asi yamna wajani nungaita jani oja oja fast food macha amsu phambe hai ko oja ojana pastor ama phugi bai wari tabade am nungsi adudagi ojada akoigi mi kaya amungna testimony pirakpado adusu tabade am nungsi oja
ꯑꯗꯨꯅ ꯑꯣꯖꯥ ꯑꯩꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯦꯕ ꯑꯣꯖꯥꯀꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅꯀꯣ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯦꯟꯗ ꯀꯟꯚꯔꯠ ꯇꯧꯕ ꯂꯨꯍꯣꯡꯗꯨꯕ 10 days ꯋꯥꯠꯂꯤꯉꯩꯗ ꯃꯥꯅ ꯕꯞꯇꯥꯏꯁ ꯇꯧꯕꯤꯒ ꯍꯣꯂꯤ ꯃꯦꯁꯦꯖ ꯐꯪꯈꯤꯕꯅꯦꯕ ꯑꯣꯖꯥ ꯑꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅꯤ ꯆꯔꯆ ꯆꯠꯃꯤꯟꯅꯔꯦ ꯏꯆꯥꯅꯨꯄꯥ 2ꯁꯨ ꯐꯪꯖꯔꯦ ꯑꯣꯖꯥ ꯍꯥꯂꯦꯂꯨꯌꯥ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ 2ꯗꯣ ꯐꯅ ꯀꯨꯏꯅ ꯑꯣꯖꯥ ꯑꯩ ꯄꯣꯛꯄ ꯉꯝꯗꯗꯅ ꯂꯩꯔꯝꯃꯤ ꯏꯆꯥꯁꯦ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯑꯩ ꯅꯨꯄꯥꯗꯣ ꯁꯤꯐꯥꯏ ꯑꯣꯏꯕꯀꯣ ꯃꯥꯁꯦ ꯆꯠꯈꯤꯕ ꯏꯅꯦꯝꯕꯣꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯍꯧꯕ ꯏꯅꯦꯝꯕꯣꯛꯇꯣ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯕꯅꯤ나 ꯑꯩꯗꯤ ꯑꯗꯨꯝ ꯆꯔꯆ ꯆꯠꯅꯤꯡꯕꯒꯤ ꯑꯍꯥꯟꯕꯗ ꯈ꯭ꯔꯤꯁꯇꯦꯟ ꯐꯦꯃꯤꯂꯤ ꯑꯣꯏꯔ ꯍꯧꯔꯛꯄꯅꯦ ꯑꯣꯖꯥ ꯑꯩꯗꯤ ꯑꯗꯨꯒ ꯏꯁꯣꯔ ꯊꯥꯖꯕ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯀꯣ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜꯅꯨꯡꯗ ꯍꯧꯖꯔꯛꯄ ꯑꯩ ꯑꯁꯦ ꯁꯨꯛꯊꯥ ꯊꯥꯖꯗꯕ ꯈ꯭ꯔꯤꯁꯇꯦꯟ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕ ꯏꯃꯨꯡ ꯑꯃꯗ ꯑꯩꯁꯦ ꯊꯨꯡꯕꯅꯦ ꯑꯩꯅ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯅꯤ ꯏꯄꯥ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏ ꯅꯨꯄꯥꯁꯦ ꯍꯣꯏ ꯑꯩꯒ ꯃꯥꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯖꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗꯕꯅꯤꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯡꯈꯤꯗ꯭ꯔꯅ ꯑꯩꯅ ꯆꯔꯆꯁꯦ ꯆꯪꯉ ꯀꯞꯄꯅꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯌꯦ ꯀꯔꯝꯍꯥꯏꯅ ꯈꯪꯍꯟꯕꯤꯒꯦꯗ ꯏꯆꯥꯅꯨꯄꯤ ꯅꯪꯅ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛ ꯈꯛꯇꯪ ꯂꯩꯔꯒ ꯅꯪꯅ ꯊꯋꯥꯏ ꯑꯃ ꯐꯥꯎꯕ ꯀꯜꯂꯝꯗ ꯇꯥꯔꯒꯗꯤ ꯅꯪꯅ ꯁꯔꯒ ꯂꯩꯕꯥꯛꯇ ꯀꯃꯥꯏꯅ ꯆꯪꯒꯅꯤ ꯃꯍꯥꯛꯄꯨ ꯅꯪꯅ ꯄꯨꯈꯠꯄꯤꯌꯨꯀꯣ ꯍꯥꯏꯅ ꯏꯁꯣꯔꯅ ꯍꯥꯏꯕꯤꯕ ꯑꯣꯖꯥ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯔꯒ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯒ ꯂꯥꯛꯑꯀꯥꯟꯗ ꯏꯅꯦꯝꯕꯣꯛꯁꯤꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗꯤ ꯉꯥꯡꯉꯦ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯁꯦ ꯍꯤꯟꯗꯨꯗ ꯀꯟꯚꯔꯠ ꯇꯧꯔꯛꯀꯗ꯭ꯔꯅ ꯉꯥꯏꯕꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯆꯠꯇꯅ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯝꯗꯦ ꯅꯪꯅ ꯇꯧꯔꯤꯗꯣꯅ ꯉꯥꯡꯕ ꯑꯩꯁꯦ ꯏꯆꯥꯁꯦ ꯀꯨꯏꯅ ꯆꯍꯤ 4-5 ꯌꯨꯝ ꯄꯥꯜꯂꯕꯕꯨ ꯑꯉꯥꯡ ꯑꯣꯏꯔꯦ ꯃꯥꯗꯤ ꯁꯨꯇꯤ ꯇꯣꯏꯅ ꯊꯣꯛꯂꯛꯇꯦꯗꯅ ꯑꯣꯖꯥꯀꯣ ꯍꯥꯏꯗꯤ ꯊꯣꯛꯂꯛꯀꯥꯟꯗ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯀꯥꯏꯕ ꯑꯗ ꯏꯅꯦꯝꯕꯣꯛꯅ ꯍꯤꯟꯗꯨ ꯊꯥꯖꯕꯅꯤꯅ ꯃꯣꯏ ꯑꯇꯣꯞꯄ ꯍꯤꯟꯗꯨꯒꯤ ꯊꯥꯖꯕ ꯃꯤꯁꯤꯡꯗꯒꯤꯀꯣ ꯑꯣꯖꯥ ꯄꯥꯎꯂ ꯋꯥꯉꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯃꯉꯣꯟꯗ ꯁꯨꯍꯜꯂꯀꯥꯟꯗ ꯃꯥꯏꯕꯤꯅꯤ ꯍꯥꯏꯌꯦ ꯑꯗꯨꯀꯥꯟꯗ ꯑꯉꯥꯡ ꯄꯣꯛꯀꯅꯤ ꯌꯥꯝ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯦ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯃ ꯂꯩꯌꯦꯕꯀோ ꯅꯦꯅꯦꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯅꯦꯅꯦꯁꯤꯒꯤ ꯅꯨꯄꯥꯁꯤ ꯂꯩꯈꯤꯗꯔꯦ ꯃꯇꯝꯗꯨꯗ ꯃꯩꯇꯩ ꯄ꯭ꯔꯦꯁꯕꯤꯇ꯭ꯔꯤꯒꯤ ꯃꯣꯗꯦꯔꯦꯇꯔꯅꯦ ꯁꯃꯨꯡꯉꯧ ꯀꯧꯋꯦꯕꯀꯣ ꯑꯣꯖꯥ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯒ ꯁꯨꯡꯈꯪ ꯈꯪꯅꯗꯕ ꯑꯩꯅ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯆꯪꯉꯛꯑꯒ ꯃꯥꯅ ꯑꯩ ꯏꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ ꯑꯗꯨ ꯆꯪꯉꯛꯏꯅꯦ ꯏꯅꯦꯝꯕꯣꯛꯁꯤꯗ ꯐꯖꯅ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃꯁꯤꯗ ꯇꯣꯛꯍꯜꯂꯒ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯅꯪꯅ ꯑꯉꯥꯡꯁꯤꯕꯨ ꯅꯪꯅ ꯍꯤꯟꯗꯨꯒꯤ ꯂꯥꯏꯗ ꯄꯨꯁꯤꯟꯕ ꯇꯥꯔꯒꯗꯤ ꯃꯥ ꯃꯆꯥꯁꯨ ꯄꯣꯛꯑꯣꯏ ꯑꯋꯥꯕꯁꯨ ꯌꯥꯝ ꯅꯪꯒꯅꯤ ꯅꯣꯏ ꯏꯃꯨꯡꯗꯅ ꯃꯥꯅ ꯐꯖꯅ ꯂꯦꯛꯆꯔ ꯇꯧꯔꯝꯕꯗ ꯏꯅꯦꯝꯕꯣꯛꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯂꯥꯏ ꯊꯪꯕꯩ ꯊꯥꯜꯂꯣꯁꯨ ꯍꯥꯏꯗ꯭ꯔꯦ ꯀꯔꯤꯝ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯏꯁꯣꯔꯁꯦ ꯀꯌꯥꯝ ꯊꯥꯒꯠꯂꯤ ꯑꯩꯅ ꯑꯋꯥꯕꯗꯨ ꯎꯕꯗ ꯏꯄꯥ ꯅꯍꯥꯛꯅ ꯀꯌꯥꯝ ꯄꯥꯡꯕꯤꯕꯅꯣ ꯈꯟꯕꯗ ꯑꯣꯖꯥ ꯃꯥꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯖꯥ ꯑꯩꯁꯦ ꯂꯩꯔꯀꯥꯟꯗ ꯑꯩꯁꯦ ꯅꯔꯁ ꯑꯣꯏꯌꯦꯕꯀꯣ ꯑꯣꯖꯥ ꯑꯩ ꯅꯔꯁ ꯑꯣꯏꯕꯁꯦ ꯃꯇꯝꯗꯨꯗ ꯑꯩ ꯊꯕꯛ ꯐꯪꯗꯦ ꯍꯥꯏꯕꯗꯤ ꯑꯩ ꯑꯇꯣꯞꯄ ꯑꯩ ꯅꯨꯄꯥꯅ ꯁꯤꯐꯥꯏ ꯑꯣꯏꯕꯅꯤꯅ ꯃꯄꯥꯟ ꯂꯝꯗ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯊꯕꯛ ꯐꯪꯗꯕꯗꯒꯤ ꯃꯤꯒꯤ ꯃꯍꯨꯠꯇ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ ꯁꯨꯝ ꯇꯧꯋꯦꯕꯀꯣ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯇꯣꯂꯣꯞ ꯈꯔ ꯐꯪꯉꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯀꯥꯟꯗ ꯑꯩꯅꯗꯤ ꯏꯄꯥꯗ ꯑꯗꯨꯝ ꯅꯤꯌꯦ ꯏꯄꯥ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯩꯅ ꯇꯝꯃꯨꯔꯤꯕ ꯄ꯭ꯔꯣꯐꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯊꯕꯛꯇꯤ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯨꯝ ꯅꯤꯕ ꯈꯪꯍꯧꯗꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅꯗꯤ ꯅꯤꯔꯝꯃꯒ ꯑꯃꯨꯛ ꯃꯄꯥꯟ ꯂꯝꯗ ꯆꯠꯈ꯭ꯔꯦ ꯑꯩ ꯅꯨꯄꯥ ꯃꯅꯥꯛꯇ ꯏꯆꯥ ꯌꯥꯎꯗꯕꯒꯤ ꯑꯣꯖꯥ ꯑꯣꯖꯥ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯆꯤꯟꯕ꯭ꯔꯥ ꯌꯥꯝ ꯆꯥꯕ ꯃꯇꯝꯅꯤ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯑꯗꯨꯗ ꯑꯩꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯈ꯭ꯔꯦ ꯑꯣꯖꯥ ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯐꯖꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗꯕꯒꯤ ꯃꯔꯝꯅꯀോ ꯑꯩꯈꯣꯏꯅꯤꯁꯦ ꯑꯥꯎꯠꯁꯥꯏꯗꯠꯇ ꯄꯟꯖꯥꯕꯇ ꯂꯩꯔꯀꯥꯟꯗ ꯏꯕꯥꯅꯤꯁꯦ ꯏꯆꯥ ꯑꯗꯨꯝ ꯐꯪꯗꯔꯦ ꯊꯥ 6 ꯑꯗꯨꯝ ꯑꯩꯅ ꯑꯩꯒꯤ ꯁꯤꯡꯂꯨꯞꯁꯦ ꯐꯨꯕꯥꯂꯥꯗ ꯑꯣꯏꯌꯦꯕ ꯃꯣꯏꯔꯥꯡ ꯍꯥꯏꯔꯤꯕ ꯂꯝ ꯐꯨꯕꯥꯂꯥꯁꯤꯗꯅꯦꯕ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯥ ꯐꯪꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯆꯔꯆꯇꯁꯨ ꯅꯤꯍꯜꯂꯦ ꯑꯩ ꯕꯕꯥꯗꯤ ꯏꯁꯣꯔ ꯊꯥꯖꯕ ꯌꯥꯝ ꯆꯦꯠꯂꯦꯕ ꯑꯣꯖꯥꯀꯣ
ꯃꯥꯅ ꯑꯃꯨꯛ ꯃꯤ ꯑꯗꯨꯝ ꯍꯤꯂꯤꯡꯒ ꯇꯧꯋꯦꯕ ꯑꯩꯒꯤ ꯕꯕꯥꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯇꯅ ꯆꯨꯔꯆꯥꯟꯄꯨꯔ ꯀꯣꯆꯤꯟ ꯀꯣꯏꯌꯥ ꯆꯠꯇꯅ ꯀꯌꯥꯝ ꯇꯧꯖꯩꯌꯦꯕ ꯑꯩ ꯕꯕꯥꯁꯦ ꯑꯩ ꯄꯣꯛꯄ ꯕꯕꯥꯁꯦ ꯃꯥꯅ ꯊꯥꯖꯕꯒꯤ ꯃꯔꯝꯅꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯃꯥꯅ ꯐꯖꯅ ꯅꯤꯖꯕ ꯃꯄꯥꯅ ꯈꯨꯠꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯖꯅ ꯂꯩꯍꯟꯕꯤꯕꯅꯦꯅꯁꯨ ꯍꯧꯖꯤꯛꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯑꯦ ꯑꯩ ꯄꯣꯛꯄ ꯕꯕꯥꯗꯣ ꯃꯥꯏꯅ ꯋꯥꯔꯤ ꯑꯃꯨꯛ ꯌꯥꯝꯈ꯭ꯔꯦ ꯂꯤꯔꯛꯑꯔꯣꯏꯒꯦ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯜꯂꯒꯦ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯟꯗ ꯑꯩ ꯅꯨꯄꯥꯁꯦ ꯍꯥꯏꯌꯦꯕ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯍꯥꯏ ꯑꯩꯈꯣꯏꯅꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃꯅꯦꯅ ꯁꯨꯝ ꯂꯩꯔꯦ ꯑꯩ ꯅꯨꯄꯥꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯛꯑꯁꯤ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯂꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥ ꯐꯪꯅꯕ ꯅꯤꯔꯁꯤ ꯍꯥꯏꯌꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯃꯤꯔꯣꯜꯂꯒ ꯏꯆꯥ ꯑꯃ ꯄꯣꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯣꯖꯥ ꯑꯩꯁꯦ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯇꯔꯦ ꯑꯩꯁꯦ ꯀꯞꯄꯒ ꯑꯩꯁꯦ ꯐꯥꯁꯇꯤꯡ ꯇꯧꯔꯦ ꯑꯩꯒꯤ ꯏꯁꯣꯔꯒꯤ ꯃꯐꯝ ꯑꯃ ꯁꯦꯝꯃꯦꯕ ꯑꯣꯖꯥ ꯑꯩꯅ ꯀꯞꯄꯒ ꯑꯩꯅ ꯐꯥꯁꯇꯤꯡ ꯇꯧꯔꯦ ꯏꯄꯥ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯊꯥꯖꯔꯛꯑꯒ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯤꯖꯔꯛꯑꯒ ꯁꯨꯃꯥꯏꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯩ ꯏꯆꯥ ꯐꯪꯗꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯜꯂꯒ ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤ ꯅꯪ ꯏꯆꯥ ꯐꯪꯗꯕꯩ ꯃꯔꯝꯅ ꯑꯩꯁꯦ ꯅꯪ ꯊꯥꯗꯣꯛꯑꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯦ ꯀꯞꯄꯦꯕ ꯑꯣꯖꯥ ꯆꯦꯟꯁꯤꯜꯂꯒ ꯑꯩꯅ ꯃꯐꯝ ꯑꯃ ꯃꯥꯅ ꯑꯩ ꯅꯨꯄꯥꯅ ꯃꯣꯏꯗꯤ ꯍꯤꯟꯗꯨ ꯙꯔꯃꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯃꯥꯅ ꯄꯣꯁꯇꯔ ꯐꯖꯕ ꯂꯥꯏ ꯐꯖꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯩꯕꯤꯔꯦꯕ ꯂꯩꯕꯤꯔꯒ ꯃꯥꯅ ꯐꯖꯅ ꯑꯗꯨ ꯇꯦꯕꯜꯒ ꯁꯦꯝꯃꯒ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯂꯝꯗꯥꯏꯗꯕꯨꯗꯤ ꯑꯗꯨꯝ ꯈꯨꯔꯨꯝꯃꯒ ꯑꯗꯨꯝ ꯃꯥꯗꯤ ꯙꯨꯛ ꯊꯥꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯗꯤ ꯌꯥꯗꯦꯀꯣ ꯑꯣꯖꯥ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤꯗꯃꯛꯇ ꯂꯩꯇꯦꯡ ꯑꯣꯏꯅ ꯐꯖꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯕꯗꯤ ꯀꯥꯏꯗꯦꯗꯅ ꯕꯥꯏꯕꯜꯁꯨ ꯊꯝꯃꯦ ꯑꯗꯨꯗ ꯃꯥꯅ ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯙꯨꯛ ꯊꯥꯔꯒ ꯑꯗꯨꯝ ꯈꯨꯔꯨꯝꯃꯒ ꯑꯗꯨꯝ ꯆꯠꯄ ꯃꯐꯝꯗꯨꯗ ꯆꯪꯕꯗ ꯑꯩꯁꯨ ꯆꯄꯟ ꯇꯣꯡꯗꯦ ꯃꯥꯁꯨ ꯆꯄꯟ ꯇꯣꯡꯗꯦ ꯌꯥꯝ ꯂꯥꯟꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯦ ꯑꯣꯖꯥ ꯑꯩꯁꯦ ꯀꯞꯄꯦ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯐꯣꯟ ꯇꯧꯔꯦ ꯑꯗꯒꯤ ꯑꯩ ꯆꯔꯆꯀꯤ ꯃꯤꯗꯁꯨ ꯇꯧꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯥꯏ ꯅꯨꯄꯥꯅ ꯍꯥꯏꯌꯦꯅ ꯑꯩꯁꯦ ꯐꯥꯁꯇꯤꯡ ꯇꯧꯔꯒ ꯀꯞꯄꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯑꯣꯖꯥ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯑꯦ ꯆꯥꯕ ꯑꯗꯨꯝ ꯁꯥꯔꯦ ꯃꯥ ꯍꯜꯂꯛꯑꯀꯥꯟꯗ ꯈꯤꯇꯪꯗꯤ ꯆꯥꯔꯦ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ ꯏꯁꯤꯡꯐꯥꯎ ꯇꯥꯗ꯭ꯔꯦ ꯑꯣꯖꯥ ꯇꯧꯔꯀꯥꯟꯗ ꯏꯁꯣꯔꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯍꯥꯏꯅꯕ ꯊꯥꯗꯨꯃꯛꯇꯗ ꯑꯩꯁꯦ ꯃꯤꯔꯣꯜꯂꯦꯕ ꯑꯣꯖꯥꯀꯣ ꯃꯤꯔꯣꯜꯂꯀꯥꯟꯁꯤꯗ ꯏꯁꯣꯔꯁꯤꯅ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯗ ꯃꯤꯔꯣꯜꯂꯒ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯤꯕꯤꯕ ꯑꯣꯖꯥ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯄꯤꯕꯤꯔꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯍꯔꯥꯎꯕꯅꯦ ꯌꯦꯡꯉꯣ ꯑꯣꯖꯥ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯟꯖꯥꯕꯇ ꯂꯩꯔꯒ ꯑꯩ ꯅꯨꯄꯥꯁꯤꯅ ꯊꯕꯛꯁꯦ ꯀꯨꯏꯅ ꯇꯧꯔꯔꯣꯏ ꯑꯩꯁꯦ ꯃꯤꯂꯤꯇꯔꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯊꯣꯛꯑꯒꯦ ꯍꯥꯏꯔꯒ ꯏꯆꯥ ꯅꯨꯄꯥꯁꯦ ꯆꯍꯤ 1.5 ꯐꯥꯔꯛꯄ ꯀꯥꯟꯁꯤꯗ ꯁꯦꯀꯦꯟ ꯕꯦꯕꯤ ꯑꯃꯨꯛ ꯃꯤꯔꯣꯜꯂꯦ ꯅꯨꯄꯥ ꯑꯃ ꯃꯤꯔꯣꯟꯕ ꯀꯥꯟꯁꯤꯗ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯉꯃꯤꯅ ꯏꯁꯣꯔꯁꯦ ꯂꯥꯏꯊꯣꯛꯄ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯆꯪꯉꯝꯕ ꯄ꯭ꯔꯦꯌꯔ ꯆꯥꯡꯗꯣ ꯈꯔ ꯍꯟꯊꯔꯦꯕ ꯑꯣꯖꯥ ꯂꯥꯏꯊꯣꯔꯛꯄꯗꯒꯤ ꯏꯁꯣꯔꯁꯤꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯁꯦꯀꯦꯟ ꯕꯦꯕꯤꯁꯤ ꯃꯤꯔꯣꯟꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯑꯩꯁꯤ ꯕ꯭ꯂꯤꯗꯤꯡ ꯀꯟꯅ ꯇꯧꯔꯦ 3 monthsꯤꯗ ꯑꯗꯨꯗ ꯑꯩ ꯅꯨꯄꯥꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯈꯤ ꯑꯩꯅ ꯀꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯕ꯭ꯂꯤꯗꯤꯡ ꯀꯟꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥ ꯑꯃ ꯐꯪꯉꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯔꯒ ꯇꯧꯀꯥꯟꯁꯤꯗ ꯑꯩꯁꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯄꯨꯈꯠꯂꯀꯥꯟꯗ ꯃꯣꯏꯒꯤ ꯂꯦꯕꯔ ꯔꯨꯝꯗ ꯏꯟꯁꯤꯜꯂꯦ ꯄꯟꯖꯥꯕꯀꯤ ꯃꯣꯏꯒꯤ ꯁꯤꯐꯥꯏꯒꯤ MS ꯍꯥꯏꯇꯥꯔꯦ ꯃꯣꯏ MS ꯂꯩꯕ ꯑꯗꯨ ꯏꯟꯁꯤꯜꯂꯀꯥꯟꯗ ꯂꯦꯕꯔ ꯔꯨꯝꯗ ꯊꯝꯃꯦ ꯑꯣꯖꯥ ꯂꯦꯕꯔ ꯔꯨꯝꯗ ꯊꯝꯃꯀꯥꯟꯗ ꯑꯩꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯤ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯑꯕꯣꯔꯁꯟ ꯇꯧꯔ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯑꯕꯣꯔꯁꯟ ꯇꯧꯗ꯭ꯔꯦ ꯑꯩꯁꯦ ꯐꯝꯃꯒ ꯂꯩꯔꯦ ꯑꯩꯁꯦ ꯀꯞꯁꯨ ꯀꯞꯄꯦ ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯋꯥꯁꯔꯨꯝ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯏꯀꯥꯏ ꯍꯪꯒꯣꯏ ꯏꯁꯦ ꯑꯗꯨꯝ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯦꯕ ꯑꯩꯁꯦ ꯑꯗꯨ ꯇꯧꯀꯥꯟꯗ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯅꯪꯗꯤ ꯋꯥꯠ ꯃꯇꯦꯛ ꯈꯤꯇꯪ ꯋꯥꯠꯇꯨꯗ ꯏꯟꯁꯤꯜꯂꯛꯄꯕ ꯑꯩꯁꯦ ꯌꯥꯝ ꯔꯤꯛꯁꯀꯤ ꯑꯣꯏꯔꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯅ ꯂꯦꯕꯔ ꯔꯨꯝ ꯑꯉꯥꯡ ꯄꯣꯠꯊꯣꯛꯐꯝ ꯊꯝꯃꯀꯥꯟꯗ ꯃꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯗ ꯀꯦꯔꯂꯥꯗꯒꯤ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯦ ꯃꯥꯅ ꯍꯥꯏ ꯅꯪ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯩꯅꯤ ꯍꯥꯏ ꯅꯪ ꯀꯩ ꯙꯔꯃ ꯆꯠꯀꯦ ꯍꯥꯏ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯙꯔꯃ ꯆꯠꯂꯦ ꯃꯥꯁꯨ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯔꯛꯑꯦ ꯅꯪꯁꯦ ꯂꯥꯁ ꯑꯣꯏꯅ ꯅꯪ ꯈꯤꯇꯪ ꯉꯥꯏꯁꯤꯜꯂꯛꯑꯕꯅꯦ ꯅꯪ ꯈꯤꯇꯪ ꯅꯪꯒꯤ ꯍꯣꯏ ꯑꯉꯥꯡꯒꯤ ꯃꯤꯍꯨꯟ ꯈꯔ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯅꯪ ꯊꯝꯕꯅꯦ ꯅꯪ ꯑꯗꯨꯝ ꯕꯥꯏ ꯆꯥꯟꯁ ꯃꯌꯥꯝ ꯆꯠꯊꯔꯛ ꯇꯥꯔꯗꯤ ꯅꯪꯁꯨ ꯂꯧꯊꯣꯛꯑꯗꯣꯏꯅꯤ ꯍꯥꯏꯌꯦꯕ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯁꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯇꯥꯔꯦ ꯑꯣꯖꯥ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯏꯌꯦ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯀꯞꯄꯒ ꯑꯩ ꯏꯊꯟꯗꯁꯨ ꯉꯥꯏꯍꯧꯔꯦ ꯑꯩꯅ ꯀꯞꯄꯒ ꯑꯩꯁꯦ ꯍꯧꯒꯠꯂꯒ ꯏꯄꯥ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯏꯆꯥ ꯑꯃ ꯐꯪꯕ ꯈꯨꯗꯤꯡꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕꯁꯦ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯃꯤꯠꯇ ꯄꯤꯌꯣꯔꯗ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯇꯨꯝꯊꯒꯦꯅ ꯍꯥꯏꯐꯦꯠꯇꯪ ꯎꯏꯊꯕ ꯀꯥꯟꯁꯤꯗ ꯃꯤ ꯋꯥꯡ ꯆꯥꯎꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯤꯄꯥ ꯑꯃ ꯊꯣꯛꯂꯛꯑꯒ ꯃꯀꯣꯏ ꯆꯣꯡꯕ ꯏꯁꯤꯡ ꯆꯣꯠꯂꯒ ꯑꯉꯧꯕ ꯐꯤꯔꯣꯜ ꯂꯣꯏ ꯏꯁꯤꯡ ꯆꯣꯠꯂꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯑꯁꯤꯒꯤ ꯁꯛꯐꯝ ꯑꯁꯤ ꯑꯇꯣꯝꯕꯁꯤ ꯁꯤꯒꯤ ꯅꯨꯄꯥꯒꯤ ꯁꯛꯐꯝꯁꯦ ꯑꯁꯤꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯎꯍꯜꯂꯀꯥꯟꯗ ꯑꯩꯉꯣꯟꯗ ꯏꯆꯥ ꯅꯨꯄꯤ ꯅꯪ ꯐꯨꯔꯤꯠ ꯐꯤꯡꯗꯣꯛꯑꯣ ꯑꯗꯨꯒ ꯅꯆꯥ ꯅꯨꯄꯥꯁꯦ ꯍꯥꯞꯄꯤꯔꯒꯦ ꯍꯥꯏꯔꯒ ꯍꯥꯞꯄꯝꯃꯒ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯀꯥꯟꯗ ꯑꯣꯖꯥ ꯑꯩ ꯕ꯭ꯂꯤꯗꯤꯡꯁꯦ ꯈꯛꯈ꯭ꯔꯦ ꯑꯩꯅ ꯏꯁꯣꯔꯗ ꯀꯌꯥꯝ ꯅꯨꯡꯁꯤ ꯏꯄꯥꯅ ꯍꯥꯡꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯑꯩ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯍꯟꯕꯒꯤꯗꯃꯛꯇ ꯍꯔꯥꯎꯏꯅ ꯍꯥꯏꯔꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯕ꯭ꯂꯤꯗꯤꯡ ꯈꯛꯄꯁꯤ ꯅꯔꯁꯁꯤꯡꯁꯨ ꯂꯣꯏ ꯉꯛꯑꯦ ꯑꯩ ꯅꯨꯄꯥꯁꯤ ꯂꯥꯛꯑꯦ ꯋꯥꯠꯇ ꯏꯟꯊꯣꯔꯛꯑꯦꯁꯦ
ꯑꯩ ꯅꯨꯄꯥꯁꯦ ꯑꯩ ꯀꯣꯜꯂ ꯀꯞꯄꯦ ꯌꯦꯡꯉꯣ ꯅꯪꯁꯨ ꯈꯪꯉꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯌꯥꯎꯋꯦ ꯍꯥꯏꯅ ꯈꯪꯍꯟꯕꯁꯦ ꯅꯪꯁꯨ ꯈꯪꯉꯨꯀꯣ ꯍꯥꯏꯔꯒ ꯑꯩꯁꯦ ꯑꯣꯈꯣꯡ ꯀꯞꯄꯦꯕꯀꯣ ꯑꯣꯖꯥ ꯑꯗ ꯑꯩꯅ ꯁꯦꯀꯦꯟ ꯕꯦꯕꯤ ꯄꯣꯛꯄꯁꯦ ꯁꯤꯁꯦ ꯑꯩꯁꯦ BP ꯌꯥꯝ ꯋꯥꯡꯉꯦꯕꯀꯣ ꯑꯣꯖꯥ BPꯁꯦ ꯌꯥꯝ ꯋꯥꯡꯕꯁꯦ ꯑꯩꯁꯦ BPꯁꯦ ꯋꯥꯡꯕꯅꯤꯅ ꯅꯪꯁꯦ ꯒꯨꯂꯤ ꯑꯗꯨꯝ ꯆꯥꯔꯣ ꯑꯦꯅꯤ ꯇꯥꯏꯝꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯦ ꯒꯨꯂꯤ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯃꯨꯛ ꯊꯥ 9 ꯁꯨꯕ ꯁ꯭ꯋꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯁꯦ ꯍꯥꯏꯅ ꯐ꯭ꯂꯥꯏꯠꯇ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯝ BP ꯋꯥꯡꯅ ꯑꯗꯨꯒ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯖꯦꯅꯤꯝꯁꯇ ꯑꯩꯒꯤ ꯏꯕꯨꯡ ꯑꯃꯨꯛ ꯑꯣꯊꯣ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯋꯦꯕꯀꯣ ꯑꯣꯖꯥ ꯃꯥꯅ ꯁꯤꯜꯂꯀꯥꯟꯗ ꯑꯩꯁꯦ ꯖꯦꯅꯤꯝꯁꯇ ꯄꯣꯛꯅꯕ ꯍꯥꯏꯅ ꯒꯥꯏꯗꯂꯥꯏꯟ ꯇꯧꯔꯦ ꯑꯗꯨꯀꯥꯟꯗ ꯑꯩꯁꯦ ꯖꯦꯅꯤꯝꯁꯇ ꯄꯨꯔꯒ ꯑꯩ ꯅꯨꯄꯥꯅ ꯄꯨꯔꯒ ꯂꯥꯛꯑꯦꯀꯣ ꯖꯦꯅꯤꯝꯁꯇ ꯄꯨꯔꯒ ꯑꯗꯨꯝ ꯆꯦꯛꯑꯞ ꯆꯠꯂꯤ ꯅꯣꯡꯃ ꯆꯦꯛꯑꯞ ꯆꯠꯄꯁꯦ ꯈꯪꯍꯧꯗꯅ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯩꯁꯨꯝ ꯇꯧꯗꯕꯤꯗ ꯑꯩꯁꯦ ꯍꯦꯛ ꯕꯦꯗ ꯍꯦꯛ ꯌꯧꯕꯒ ꯆꯦꯛꯑꯞ ꯈꯛꯇꯪ ꯂꯥꯛꯄꯅꯦ ꯕꯦꯗꯇꯣ ꯍꯦꯛ ꯐꯪꯕ ꯕꯦꯗꯇꯨꯗ ꯑꯗꯨꯝ ꯄꯣꯛꯊꯣꯛꯑꯦ ꯑꯣꯖꯥ ꯀꯩꯝ ꯇꯧꯗꯕꯤꯗ ꯑꯗꯨ ꯃꯤꯅ ꯄꯨꯝꯅꯃꯛꯅ ꯍꯥꯏꯗꯤ ꯗꯣꯛꯇꯔꯗꯨꯅꯁꯨ ꯉꯛꯑꯦ ꯍꯥꯏꯔꯦ ꯑꯩꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯋꯥꯡꯉꯦ BP ꯋꯥꯡꯕꯅꯤꯅ ꯍꯥꯏꯕꯅꯦꯕ ꯏꯁꯣꯔꯅ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯗꯨꯒ ꯑꯣꯖꯥ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒꯤ ꯃꯃꯤꯡ ꯊꯣꯟꯕ ꯀꯥꯟꯗ ꯑꯣꯖꯥ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯃꯤꯔꯣꯜꯂꯤꯉꯥꯏ ꯗꯥꯅꯤꯌꯦꯜꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯥꯕ ꯃꯥ ꯀꯩꯅꯣꯗ ꯏꯪꯂꯤꯁ ꯐꯣꯔꯦꯟꯅꯔ ꯑꯃꯅ ꯍꯤꯟꯗꯤꯗ ꯁ꯭ꯀ꯭ꯔꯤꯞ ꯇꯧꯔꯒ ꯃꯣꯏꯅ ꯇꯤꯚꯤꯗ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯗꯥꯅꯤꯌꯦꯜꯅ ꯀꯩ ꯃꯔꯛꯇ ꯊꯝꯕ ꯀꯥꯟꯗ ꯗꯥꯅꯤꯌꯦꯜꯁꯦ ꯆꯥꯊꯣꯛꯇꯕ ꯀꯣ ꯆꯥꯊꯣꯛꯄꯤꯈꯤꯗꯕ ꯑꯗꯒꯤ ꯁꯗꯥꯛ ꯃꯦꯁꯥꯛ ꯑꯕꯦꯅꯦꯒꯣ ꯃꯈꯣꯏ ꯑꯍꯨꯝꯕꯨꯁꯨ ꯃꯈꯣꯏꯅ ꯀꯩꯅꯣꯗ ꯅꯦꯕꯨ ꯀꯩꯅꯣꯗꯣ ꯅꯤꯡꯊꯧꯗꯣ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯃꯨꯔꯇꯤꯗꯣ ꯈꯣꯏꯔꯝꯗ ꯇꯥꯔꯗꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨꯁꯨ ꯍꯥꯠꯇꯣꯛꯅꯤ ꯃꯈꯣꯏꯁꯨ ꯃꯩꯗ ꯂꯪꯁꯤꯜꯂꯤꯗꯅ ꯑꯣꯖꯥ ꯀꯣ ꯃꯈꯣꯏ ꯃꯇꯨ ꯃꯁꯝ ꯐꯥꯎꯕ ꯆꯥꯍꯟꯗꯕꯤ ꯏꯁꯣꯔꯅ ꯑꯉꯥꯡꯄ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯉꯥꯡꯗꯨ ꯃꯇꯝꯗ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯥꯁꯤ ꯁ꯭ꯋꯦꯁꯇꯤ ꯅꯨꯃꯤꯠ ꯌꯧꯔꯦ ꯑꯣꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯡꯂꯨꯞꯀꯤ ꯑꯍꯟꯁꯤꯡ ꯂꯥꯛꯑꯦ ꯅꯈꯣꯏ ꯑꯅꯤ ꯑꯉꯥꯡꯁꯦ ꯀꯩ ꯃꯃꯤꯡ ꯊꯣꯟꯁꯦ ꯍꯥꯏꯅ ꯈꯜꯂꯤꯅꯣꯅ ꯏꯃꯨꯡꯗꯒꯤ ꯃꯈꯣꯏꯅ ꯂꯥꯎꯔ ꯍꯪꯉꯛꯄ ꯍꯩꯃꯥ ꯑꯩ ꯅꯨꯄꯥꯁꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯃꯃꯤꯡ ꯊꯣꯟꯅꯕꯁꯨ ꯇꯥꯍꯟꯅꯍꯧꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡꯗꯤ ꯗꯥꯅꯤꯌꯦꯜ ꯊꯣꯜꯂꯅꯤ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯑꯩꯁꯦ ꯈꯣꯡ ꯀꯞꯄꯦꯅꯦꯍꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯆꯥꯗꯣ ꯗꯥꯅꯤꯌꯦꯜ ꯊꯣꯟꯖꯒꯦ ꯈꯟꯈꯤꯕꯗோ ꯑꯗꯨꯒ ꯑꯣꯖꯥ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯗ ꯑꯩꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯣꯖꯥ ꯑꯩꯁꯦ ꯏꯆꯥꯁꯦ ꯈꯔ ꯆꯥꯎꯈꯠꯂꯛꯑꯦ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯈꯤꯕ ꯏꯆꯥꯁꯦ ꯊꯥꯗꯣꯛꯄ ꯌꯥꯔꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯣꯖꯥ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯒꯤ ꯅꯔꯁꯇꯣ ꯖꯦꯅꯤꯝꯁꯇ ꯐꯪꯉꯦ ꯑꯃꯨꯛ ꯀꯣꯟꯇ꯭ꯔꯦꯛꯇꯕꯨꯗꯤ ꯑꯣꯏꯌꯦ ꯑꯣꯖꯥ ꯏꯁꯣꯔꯅ ꯃꯇꯝ ꯆꯥꯅ ꯑꯩꯒꯤꯗꯃꯛꯇ ꯏꯆꯥꯅꯨꯄꯤ ꯅꯍꯥꯛ ꯌꯥꯔꯦ ꯅꯆꯥꯁꯤꯡ ꯊꯥꯗꯣꯛꯄ ꯌꯥꯔꯦ ꯅꯪ ꯑꯃꯨꯛ ꯆꯠꯆꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯣꯖꯥ ꯑꯃꯨꯛ ꯐꯪꯉꯦ ꯑꯩꯁꯦ ꯊꯕꯛꯇꯣ ꯑꯗꯨꯒꯤ ꯊꯕꯛ ꯈꯟꯕ ꯀꯥꯟꯗ ꯊꯕꯛ 2 ꯈꯜꯂꯦ ꯀꯣꯚꯤꯗ ꯃꯇꯝꯒꯤ ꯑꯣꯖꯥ ꯅꯔꯁ ꯌꯥꯝ ꯀꯧꯏꯗꯅꯀꯣ ꯖꯦꯅꯤꯝꯁꯇ ꯑꯃ ꯐꯪꯉꯦ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯍꯦꯜꯊꯁꯦ ꯑꯣꯖꯥ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯐꯨꯕꯥꯂꯥꯗꯩꯅ ꯖꯦꯅꯤꯝꯁꯇ ꯂꯥꯛꯄꯗ ꯂꯥꯞꯄ ꯃꯔꯝꯅ ꯑꯩꯅ ꯐꯨꯕꯥꯂꯥꯒꯤ ꯔꯣꯝꯗ ꯇꯧꯔꯀꯥꯟꯗ ꯁ꯭ꯇꯦꯠꯀꯤꯗ ꯆꯠꯀꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩꯁꯦ ꯈꯜꯂꯀꯥꯟꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯀꯤꯗꯨꯗꯤ ꯑꯃꯨꯛ ꯑꯣꯖꯥ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯇꯦꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯂꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯥꯐ ꯈꯟꯕ ꯑꯣꯏꯕ ꯑꯗꯨꯒ ꯑꯩ ꯖꯦꯅꯤꯝꯁꯇ ꯐꯪꯖꯕꯁꯤꯅ ꯑꯣꯖꯥ ꯑꯩ ꯀꯣꯟꯇ꯭ꯔꯦꯛꯇꯤ ꯑꯣꯏꯕ ꯏꯕꯨꯡꯁꯤꯅ ꯑꯗꯨꯗ ꯂꯩꯍꯧꯕꯅ ꯍꯣꯁꯄꯤꯇꯥꯜꯅ ꯍꯌꯦꯡ ꯅꯪ ꯇꯥꯟꯊꯣꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯇꯦꯠꯀꯤꯗꯨꯗꯤ ꯑꯣꯖꯥ ꯂꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯀꯤꯗꯤ ꯔꯤꯒꯨꯂꯔꯗꯤ ꯇꯥꯗ꯭ꯔꯤ ꯑꯣꯖꯥ ꯑꯩ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯇ ꯄꯨꯔꯤꯌꯦ ꯑꯣꯖꯥ ꯑꯗꯨꯅ ꯃꯇꯝ ꯑꯆꯥ ꯃꯇꯝꯗ ꯏꯁꯣꯔꯅ ꯄꯤꯕꯤꯕꯗ ꯑꯩꯅ ꯏꯁꯣꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯖꯥꯒꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯇꯥꯕ ꯑꯩꯅ ꯉꯁꯤꯗꯤ ꯑꯣꯖꯥꯒꯤ ꯄꯥꯎ ꯇꯥꯕꯒ ꯑꯣꯖꯥꯅ ꯁꯪꯒꯝ ꯁꯥꯅꯦꯅ ꯊꯥꯒꯠꯂꯛꯄꯗꯣ ꯑꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦ ꯑꯣꯖꯥꯅꯁꯨ ꯌꯥꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯒ ꯑꯩꯅ ꯑꯣꯖꯥꯒꯤ ꯌꯥꯝꯗꯁꯨ ꯈꯤꯇꯪ ꯑꯣꯏꯁꯨ ꯄꯥꯡꯖꯒꯦꯅ ꯈꯜꯂꯦ